ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯃꯄꯤ ꯃꯌꯦꯛ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯑꯩꯅ ꯇꯥꯛꯆꯗꯣꯔꯤꯕ ꯃꯌꯦꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯧ ꯈꯧꯁꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯧ ꯕꯥꯡꯂꯥ ꯕꯣꯔꯅꯃꯥꯂꯥꯗ ꯈꯣ ꯑꯣꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛꯇꯅ ꯑꯁꯤꯒꯤ ꯈꯧꯁꯤ ꯈꯅꯥꯎ ꯈꯅꯥꯎꯗꯒꯤ ꯑꯁꯤꯒꯤ ꯈꯧꯁꯤ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯕꯣꯔꯗꯇ ꯏꯅ ꯇꯥꯛꯆꯔꯛꯀꯦ ꯈꯧ ꯑꯁꯤ ꯀꯃꯥꯏꯅ ꯏꯕꯅꯣ ꯁ꯭ꯇ꯭ꯔꯣꯛ ꯀꯌꯥꯗ ꯏꯕꯅꯣ ꯑꯗꯨꯒ ꯈꯣꯟꯊꯣꯛ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯪꯕꯤꯅꯔꯁꯤ ꯃꯌꯥꯝ ꯕꯣꯔꯗꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯈꯧ ꯑꯁꯤꯒꯤ ꯈꯧ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯕꯥꯡꯂꯥꯅ ꯈꯣ ꯁꯤ ꯈꯣꯅꯤ ꯈꯣ ꯕꯣꯔꯅꯃꯥꯂꯥ ꯑꯗꯩ ꯈꯧꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯁꯨꯃꯥꯏꯅ ꯏ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯣꯛ ꯑꯃꯗꯇ ꯏꯕ ꯁ꯭ꯇ꯭ꯔꯣꯛ ꯑꯃꯗꯇ ꯄꯦꯟꯁꯤ ꯑꯃꯐꯥꯎ ꯊꯥꯡꯒꯠꯇꯅ ꯃꯥꯔꯀꯔ ꯄꯦꯟꯁꯤ ꯑꯃꯐꯥꯎ ꯊꯥꯡꯒꯠꯇꯅ ꯑꯩꯅ ꯏꯖꯕꯅꯤ ꯑꯗꯨꯅ ꯁꯤ ꯋꯥꯟ ꯁ꯭ꯇꯦꯞ ꯑꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯧ ꯑꯁꯤꯒꯤ ꯁ꯭ꯇ꯭ꯔꯣꯛ ꯑꯃꯁꯨꯡ ꯈꯧ ꯑꯁꯤꯒꯤ ꯏꯕ ꯑꯁꯤ ꯎꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯧꯁꯤꯒꯤ ꯈꯣꯟꯊꯣꯛ ꯍꯥꯏꯕꯗꯤ ꯈꯣꯟꯊꯣꯛ ꯑꯅꯤꯈꯛ ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯁꯤ ꯈꯧꯅ ꯈꯥꯃꯦꯟ ꯈꯧꯅ ꯈꯥꯃꯦꯟ ꯈꯧꯅ ꯈꯣꯡꯗ꯭ꯔꯨꯝ ꯈꯣꯡꯗ꯭ꯔꯨꯝ ꯈꯧꯅ ꯈꯥꯃꯦꯟ ꯈꯧꯅ ꯈꯣꯡꯗ꯭ꯔꯨꯝ ꯍꯧꯖꯤꯛ ꯑꯁꯤꯒꯤꯁꯦ ꯑꯩ ꯕꯥꯡꯂꯥꯅ ꯑꯃ ꯏꯖꯔꯛꯀꯦ ꯈꯥꯃꯦꯟ ꯑꯁꯤꯅ ꯈꯣꯡꯗ꯭ꯔꯨꯝ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯁꯤꯒꯤꯁꯤꯁꯨ ꯈꯣ ꯍꯥꯏꯕꯗꯤ ꯈꯧꯅ ꯍꯧꯏ ꯑꯁꯤꯒꯤꯁꯨ ꯈꯧꯅ ꯍꯧꯏ ꯑꯗꯨꯅ ꯑꯩꯅ ꯇꯥꯛꯆꯅꯤꯡꯉꯤꯕ ꯐꯣꯀꯁ ꯇꯧꯅꯤꯡꯕ ꯑꯁꯤ ꯈꯧꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯤꯔꯁꯤ ꯈꯧꯁꯤ ꯑꯩ ꯃꯨꯊꯠꯆꯔꯛꯀꯦ ꯈꯧ ꯁꯤꯁꯨ ꯈꯧ ꯁ꯭ꯇ꯭ꯔꯣꯛ ꯑꯃꯁꯨꯡ ꯈꯣꯟꯊꯣꯛ ꯑꯅꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯤ